ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥ ꯑꯁꯤꯅꯆꯤꯡꯕ ꯊꯥꯕ ꯇꯟꯖꯥ ꯑꯣꯏꯕꯅ ꯐꯥꯝꯗꯨꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯍꯥꯟ ꯔꯦꯛꯁ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯟꯗꯔꯥꯖ ꯇꯨꯃꯤꯟꯅ ꯂꯩ, ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯕꯒꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯊꯟꯗ ꯂꯥꯞꯅ ꯂꯩ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯇꯥꯔꯤꯕ ꯄꯥꯎ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯎꯕꯗ ꯊꯕꯥꯗꯤ ꯃꯆꯥꯕꯨ ꯀꯧꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯃꯆꯥ ꯃꯃꯧ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯕ ꯌꯥꯗ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥ ꯃꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯧꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯛꯂꯤꯕ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯤ ꯑꯍꯜ ꯁꯥꯔꯒ ꯂꯩꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯦꯡꯂꯝꯂꯒ ꯃꯣꯅꯥ ꯂꯤꯌꯣꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯆꯥ ꯊꯛꯀꯦꯔꯥ ꯇꯥꯃꯣ?" ꯂꯤꯌꯣ ꯂꯥꯞꯇꯛꯅ ꯐꯝꯂꯤꯕ ꯃꯄꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯅꯥ ꯆꯪꯉꯛꯄꯗ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯗꯨꯝ ꯁꯦꯝꯖꯔꯨꯒꯦ, ꯅꯪ ꯄꯣꯊꯥꯎ, ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯍꯟꯒꯅꯨ, ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯗꯣꯝꯆꯥ ꯍꯣꯏ ꯂꯩꯔꯤꯁꯤꯅꯤ꯫ ꯃꯤ ꯑꯃꯠꯇ ꯊꯥꯖꯗ꯭ꯔꯦꯗ." ꯋꯥꯍꯩꯗꯨ ꯀꯔꯤꯗꯒꯤ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯂꯤꯌꯣ ꯈꯪꯉꯤ꯫ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯃꯣꯅꯥꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯜꯂꯒ ꯊꯦꯝꯖꯤꯟꯕꯤ꯫ "ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕ ꯑꯉꯥꯡꯁꯦ ꯑꯩꯅ ꯅꯝꯗꯅ ꯍꯦꯛ ꯃꯊꯥ ꯁꯥꯍꯜꯂꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯣ ꯇꯥꯃꯣ, ꯌꯥꯝꯕꯨꯡꯗꯣ ꯇꯁꯦꯡꯅ ꯁꯤꯔꯝꯅꯗ꯭ꯔꯥ?" ꯋꯥꯍꯪꯗꯣ ꯂꯤꯌꯣꯒꯤ ꯊꯃꯣꯏꯗꯣ ꯈꯪꯅꯥ ꯅꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯈꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯗꯕꯅꯤ꯫ ꯃꯥ ꯇꯁꯦꯡꯅ ꯃꯩꯔꯥꯕꯒꯤ ꯃꯇꯥꯡꯁꯦ ꯈꯜꯂꯨꯕꯗ ꯄꯤ ꯈꯥꯝꯕ ꯉꯝꯗꯦ꯫ ꯃꯌꯥꯝꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯈꯤꯕꯅ ꯃꯥꯅ ꯊꯧꯅꯥ ꯐꯗꯨꯅ ꯂꯦꯞꯄꯅꯤ꯫ ꯑꯗꯨ ꯆꯥꯟꯅꯈ꯭ꯔꯕ ꯃꯔꯨꯞꯇꯨꯅ ꯑꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯈ꯭ꯔꯕꯗꯨꯗ ꯀꯅꯥ ꯈꯪꯍꯟꯗ ꯂꯣꯟꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯤ ꯑꯋꯥꯕ ꯈꯪꯖꯤꯜꯂꯒ ꯈꯨꯝꯂꯛꯏ, "ꯃꯥ ꯁꯤꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ. ꯌꯥꯔꯦ ꯇꯣꯛꯂꯁꯤ. ꯅꯪ ꯄꯣꯊꯥꯎ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯏ ꯃꯅꯥꯛ ꯆꯠꯂꯨꯁꯤ. ꯃꯕꯨꯡꯅꯤ ꯍꯥꯏꯗꯅ ꯏꯆꯜꯒꯤ ꯑꯋꯥꯕꯗꯣ ꯊꯦꯝꯕ ꯉꯝꯗꯦ. ꯑꯩ ꯃꯥꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯅꯪꯒꯤ ꯄꯤꯔꯥꯡ ꯎꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ. ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯄꯤꯔꯥꯡ ꯎꯔꯕ ꯑꯩ ꯃꯤ ꯍꯥꯠꯅꯤꯡꯂꯛꯏ." ꯃꯣꯅꯥ ꯂꯤꯌꯣꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯔꯛꯏ꯫ "ꯁꯅꯥ ꯀꯩꯁꯨ ꯇꯧꯔꯨꯏ. ꯑꯩꯈꯣꯏꯅ ꯊꯦꯝꯕ ꯌꯥꯗ꯭ꯔꯁꯨ ꯃꯊꯟꯇ ꯑꯗꯨꯝ ꯐꯛꯈꯤꯅꯤ. ꯌꯥꯝꯕꯨꯡꯅ ꯊꯦꯝꯂꯒ ꯈꯛꯇ ꯌꯥꯒꯗꯧꯅꯤ. ꯊꯋꯥꯏꯗꯒꯤ ꯍꯦꯟꯕ ꯅꯨꯡꯁꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯒ ꯀꯔꯝꯕ ꯊꯃꯣꯏꯅ ꯇꯔꯥꯏ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯤ? ꯃꯥꯒꯤ ꯃꯇꯝ ꯈꯔ ꯂꯧꯖꯈꯤꯁꯅꯨ." ꯆꯤꯡꯅꯔꯝꯕ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯃꯩꯔꯥꯕ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯃꯌꯦꯛ ꯁꯦꯡꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯤꯌꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯐꯔꯦꯁꯦ, ꯅꯪꯁꯨ ꯄꯣꯊꯥꯍꯧꯔꯣ. ꯍꯣꯔꯦꯟ ꯏꯄꯥ ꯏꯅꯥꯛꯇꯁꯨ ꯆꯪꯂꯝꯁꯤ. ꯃꯊꯟꯇ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯝꯕꯅꯤ ꯃꯥꯁꯨ. ꯑꯩꯈꯣꯏꯅ ꯑꯉꯥꯡꯅꯤ, ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯂꯒ ꯎꯅꯒꯗꯕꯅꯤ." "ꯕꯣꯝꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯩ. ꯑꯩꯈꯣꯏ ꯏꯄꯥ ꯁꯥꯎꯕ ꯐꯍꯜꯂꯤ. ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯀꯞꯂꯒ ꯆꯦꯜꯂꯛꯄꯗꯣ ꯑꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏ. ꯑꯩꯈꯣꯏ ꯏꯄꯥꯅ ꯑꯩꯁꯦ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯕ ꯖꯥꯠꯅꯤ." ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤꯗꯣ ꯂꯤꯌꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯀꯣꯛꯇ ꯄꯥꯏꯕ ꯈꯣꯠꯄ ꯇꯧꯔꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯒꯦꯠꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯒ ꯃꯇꯧꯗꯣ ꯂꯤꯌꯣ ꯆꯪꯁꯤꯟꯗꯅ ꯍꯪꯂꯤ, "ꯀꯅꯥ? ꯌꯨꯝꯁꯤꯕꯨ ꯅꯟꯗꯔꯥꯖ ꯍꯣꯏꯒꯤ ꯅꯠꯇ꯭ꯔꯥ? ꯄꯣꯁꯠ ꯑꯣꯐꯤꯁꯇꯒꯤꯅꯤ. ꯃꯥꯒꯤ ꯃꯤꯡꯗ ꯂꯦꯇꯔ ꯑꯃ ꯂꯥꯛꯄ." ꯂꯤꯌꯣꯅ ꯈꯨꯝꯒꯤ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯗꯒꯤ ꯅꯟꯗꯔꯥꯖꯅ, "ꯏꯁꯥꯃꯛꯅꯤ. ꯀꯗꯥꯏ? ꯁꯤꯗ ꯄꯤꯕꯤꯔꯛꯑꯣ." ꯉꯥꯡꯅ ꯆꯦꯗꯨ ꯂꯧꯔꯒ ꯅꯟꯗꯔꯥꯖ ꯏꯃꯨꯡꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈ꯭ꯔꯦ꯫ ꯂꯤꯌꯣꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯇꯤꯡꯉꯛ ꯌꯦꯡꯍꯧꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯆꯪꯉꯛꯂꯒ ꯂꯕꯨꯛꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯑꯆꯤꯛꯄ ꯀꯥ ꯑꯗꯨꯗ ꯐꯝꯂꯔꯤ ꯅꯟꯗꯔꯥꯖꯇꯣ꯫ ꯄꯤꯔꯝꯂꯤꯕ ꯆꯦ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯂꯒ ꯍꯥꯡꯂꯒ ꯌꯦꯡꯉꯤ꯫ ꯔꯦꯛꯁꯀꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯉꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯃꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯍꯥꯏꯔꯝꯗꯕꯅ ꯅꯟꯗꯔꯥꯖꯕꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯍꯟꯕꯅꯤ꯫ ꯍꯣꯕꯦ ꯆꯦꯗꯨ ꯐꯥꯛꯂꯒ ꯌꯦꯡꯉꯤ꯫ ꯃꯥꯅꯤ, ꯇꯣꯏꯅ ꯏꯔꯛꯄ ꯋꯥꯍꯩ꯫ ꯆꯦ ꯑꯗꯨꯒꯤ ꯃꯄꯨꯗꯨꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯔꯝꯃꯤ, "ꯊꯋꯥꯏ ꯑꯁꯤꯒꯤ ꯄꯣꯊꯥꯁꯪ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯃꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯅꯟꯗ ꯁꯣꯔꯗꯨ ꯇꯞꯅ ꯋꯥꯟꯊꯔꯒ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯇꯞꯅ ꯑꯃꯨꯛ ꯄꯥꯊꯔꯛꯂꯤ꯫ "ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯒꯠ ꯑꯁꯦ ꯄꯨꯊꯣꯛꯅꯤꯡꯂꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤ ꯂꯣꯠꯁꯤꯟꯕ ꯇꯥꯏ꯫ ꯃꯥꯂꯦꯝ ꯑꯁꯤ ꯂꯣꯠꯁꯤꯟꯒꯦ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯦꯡꯁꯨ ꯂꯧꯕ ꯇꯥꯔꯤ꯫ ꯖꯒꯠ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯃꯝꯕ ꯑꯍꯤꯡꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯤꯡꯗꯣꯜ ꯄꯣꯡꯒꯅꯨ꯫ ꯖꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯅꯔꯤꯕ ꯃꯤꯑꯣꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯣꯏꯁꯣꯏꯕ ꯈꯪꯕ ꯉꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃꯅꯤ." ꯅꯟꯗꯔꯥꯖ ꯈꯖꯤꯛꯇꯪ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯂꯦꯝꯅ ꯌꯩꯗꯨꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯣ
ꯊꯃꯣꯏꯗ ꯄꯥꯟꯕꯅ ꯑꯗꯨꯕꯨ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯔꯒ ꯃꯈꯥꯃꯨꯛ ꯄꯥꯊꯩ꯫ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯂꯕ ꯀꯨꯟꯖꯣꯅꯤ꯫ ꯃꯥꯒꯤ ꯗꯟꯗꯤ ꯑꯗꯨꯗ ꯃꯥꯒꯤ ꯄꯥꯞ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯇꯕ ꯖꯔꯅꯦꯂꯤꯁ ꯑꯃꯕꯨ ꯍꯥꯠꯂꯨꯕꯒꯤ ꯗꯟꯗꯤ ꯑꯗꯨꯅ ꯀꯅꯥꯅ ꯐꯪꯒꯗꯧꯔꯤ? ꯄꯨꯝꯅꯃꯛ ꯎꯅ ꯎꯅ ꯅꯝꯁꯤꯟꯈꯤꯕꯗꯨꯅ ꯅꯪꯒꯤ ꯅꯔꯥꯜꯅꯤ꯫ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯪꯒꯤꯗꯃꯛ ꯃꯌꯦꯛ ꯁꯦꯡꯕ ꯄ꯭ꯔꯨꯞ ꯑꯃ ꯊꯝꯕꯤꯔꯝꯂꯒ ꯅꯪꯅ ꯇꯔꯥꯏꯅ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤꯕ ꯃꯗꯨ ꯅꯪꯒꯤ ꯅꯔꯥꯜꯅꯤ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯁꯦꯝꯗꯣꯛꯄꯤꯌꯨ꯫ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯝꯒꯗꯕ ꯀꯅꯥꯅ ꯁꯤꯅꯣ? ꯅꯪꯅ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯊꯨꯡꯂꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯆꯦ ꯑꯗꯨ ꯂꯧꯈꯠꯂꯒ ꯑꯃꯃꯨꯛ ꯄꯥꯔꯛꯏ꯫ ꯅꯪꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯅꯪꯕꯨ ꯀꯤꯍꯟꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯕꯨ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯑꯆꯨꯝꯕ ꯅꯠꯇꯦ ꯇꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨ ꯑꯀꯤꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯥꯎꯊꯣꯛꯂꯨꯕ ꯊꯃꯣꯏ ꯑꯗꯣ ꯀꯅꯥꯅ ꯈꯪꯕꯤꯈꯤ? ꯅꯪꯕꯨ ꯀꯟꯕꯒꯤ ꯃꯍꯨꯠ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯒꯕꯔꯅꯔꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯤꯕꯗꯤ ꯅꯛꯅꯕ ꯈꯨꯗꯤꯡ ꯃꯔꯨꯞ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯃꯇꯝ ꯈꯥꯏꯅ ꯄꯥꯡꯉꯨ꯫ ꯃꯍꯨ ꯌꯥꯎꯗꯕ ꯂꯤꯟꯅ ꯆꯤꯛꯄꯁꯨ ꯆꯩꯅꯥ ꯐꯪꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯂꯣꯠꯁꯤꯜꯂꯒ ꯊꯝꯒꯅꯨ꯫ ꯅꯪꯅ ꯍꯤꯡꯂꯤꯕꯁꯦ ꯑꯥꯔꯠ ꯍꯥꯏꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗꯅꯤ꯫ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯏ꯫ ꯅꯣꯡꯊꯛꯇ ꯁꯤꯀꯠꯈꯤꯕ ꯇꯤꯟꯗꯣ ꯂꯩꯃꯥꯏꯗ ꯌꯧꯗ꯭ꯔꯤꯉꯩ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯟꯗꯔꯥꯖ ꯃꯤꯠꯌꯦꯡꯗꯣ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨꯗ ꯆꯥꯅꯤꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯋꯥꯈꯜ ꯃꯥꯅ ꯊꯣꯛꯂꯛꯇ꯭ꯔꯕ ꯃꯈꯥꯗ ꯏꯔꯤꯕ ꯃꯇꯦꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯊꯔꯛꯂꯦ꯫ ꯀꯨꯟꯖꯣ ꯍꯥꯠꯄꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯂꯣꯠꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯃꯛꯇ꯭ꯔꯕꯗꯤ ꯆꯦꯃꯥꯏ ꯊꯟꯅ ꯏꯔꯒ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯎꯠꯈꯤꯕꯁꯨ ꯌꯥꯔꯤ꯫ ꯃꯁꯤꯃꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯁꯔꯨꯛ ꯑꯣꯏꯔꯁꯅꯨ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯈꯟꯖꯤꯟꯕꯤꯒꯅꯨ꯫ ꯑꯍꯜ ꯊꯪꯗ ꯄꯨꯟꯁꯤ ꯇꯦꯟꯁꯤꯟꯅꯩ꯫ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ꯫ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯅꯤꯡꯂꯛꯄꯗ ꯀꯔꯃꯅ ꯏꯇꯨꯡꯗ ꯂꯦꯞꯂꯤ ꯀꯥꯎꯕꯤꯒꯅꯤ꯫ ꯀꯔꯃꯗꯤ ꯂꯥꯏ ꯅꯠꯇꯦ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯀꯔꯃꯗꯤ ꯀꯔꯃꯅꯤ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯣ ꯊꯝꯂꯒ ꯅꯟꯗꯔꯥꯖ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯇꯨꯃꯤꯟ ꯅꯣꯝꯊꯔꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯆꯨꯝꯃꯤ, ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯔꯝꯂꯦ꯫ ꯇꯉꯥꯏ ꯐꯗꯕ ꯃꯤꯒꯤ ꯃꯃꯥꯏ ꯌꯦꯡꯕ ꯍꯥꯏꯕꯗꯨꯁꯨ ꯁꯛꯎꯗꯕ ꯃꯉꯣꯟꯗ ꯆꯠꯅꯔꯝꯗ꯭ꯔꯦ꯫ ꯁꯨꯗꯤꯒꯤ ꯋꯥꯔꯤ ꯈꯛꯇ ꯈꯪꯂꯛꯄꯗ ꯀꯨꯟꯖꯣ ꯀꯔꯤꯒꯤ ꯍꯥꯠꯍꯧꯗꯕꯅꯣ? ꯃꯥꯕꯨ ꯂꯣꯟꯅ ꯍꯥꯠꯂꯝꯂꯕꯗꯤ ꯁꯨꯗꯦꯅ ꯗ꯭ꯔꯒ ꯍꯥꯏꯕ ꯃꯈꯜ ꯑꯗꯨꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯈ꯭ꯔꯤꯕꯗꯨ ꯀꯟꯕꯒꯤ ꯃꯇꯝ ꯂꯩꯔꯤ꯫ ꯊꯕꯛ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯇ꯭ꯔꯕꯗꯤ ꯕꯦꯗꯅꯥꯕꯨ ꯍꯥꯠꯄꯒꯤ ꯃꯔꯝ ꯑꯃꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯕꯦꯗꯅꯥꯕꯨ ꯍꯥꯠꯂꯝꯗ꯭ꯔꯕꯗꯤ ꯃꯆꯣꯏ ꯃꯆꯣꯏ ꯆꯥꯏꯊꯣꯛꯂꯒ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯊꯤꯅꯕ ꯑꯁꯤꯁꯨ ꯊꯣꯛꯂꯝꯂꯣꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯒꯗꯧꯕꯅꯤ꯫ ꯋꯥꯈꯜ ꯃꯁꯤ ꯈꯜꯂꯨꯕꯗ ꯅꯟꯗꯔꯥꯖ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯆꯦꯃꯥꯏ ꯑꯃꯗ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯕꯨ ꯃꯃꯤꯠ ꯄꯥꯡꯍꯜꯂꯝꯕꯒꯨꯝ ꯇꯞꯅ ꯁꯣꯜꯂꯛꯏ ꯅꯟꯗꯔꯥꯖꯇꯣ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯒꯤ ꯅꯥꯊꯩꯔꯒ ꯆꯦꯟꯒꯅꯨ꯫ ꯎꯄꯥꯏ ꯊꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯡꯗꯣꯛꯂꯒ ꯆꯦꯜꯂꯕ ꯂꯃꯈꯥꯡꯗ ꯅꯗꯣꯝ ꯂꯝꯍꯥꯡꯅꯒꯅꯤ ꯀꯥꯎꯒꯅꯨ꯫ ꯏꯕ ꯂꯣꯏꯗ꯭ꯔꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯤꯔꯥꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯈꯤꯕꯒꯨꯝ ꯏꯁꯤꯡ ꯁꯦꯡꯉꯤ ꯑꯇꯤꯌꯥꯗꯣ ꯃꯊꯣꯠ ꯀꯥꯔꯛꯄ ꯇꯟ ꯊꯥꯖꯅ ꯂꯩꯆꯤꯜꯒꯤ ꯃꯊꯛꯇ ꯑꯣꯜꯂꯤ꯫ ꯀꯤꯅ ꯃꯧꯅ ꯂꯦꯟꯅꯗꯨꯅ ꯀꯥꯏꯍꯧꯔꯤ ꯅꯣꯡꯏꯟ ꯃꯥꯒꯤ ꯃꯐꯝꯗ ꯎꯔꯒ ꯈꯣꯏꯁꯥꯎꯅꯩ ꯊꯥꯖꯒꯤ ꯏꯔꯥꯡꯗꯣ꯫ ꯀꯣꯛꯈꯤꯗ꯭ꯔꯕ ꯋꯥꯈꯜꯒꯤ ꯑꯃꯝꯕꯅ ꯃꯅꯤꯡ ꯇꯝꯂꯛꯏ ꯑꯆꯤꯛꯄꯗ꯫ ꯂꯩꯇ꯭ꯔ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤꯗꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃ꯫ ꯊꯃꯣꯏꯗꯗꯤ ꯁꯣꯟꯖꯩ ꯇꯠꯇꯅ ꯃꯩꯆꯥꯛꯅ ꯁꯦꯝꯂꯤꯕ ꯄꯨꯟꯁꯤ꯫ ꯃꯨꯊꯠꯄ ꯉꯝꯕ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯀꯧꯊꯔꯔꯣ ꯏꯉꯥ ꯀꯨꯝꯗꯝ ꯏꯉꯦꯟꯒꯤ ꯀꯨꯝꯈꯥꯏ ꯑꯗꯣ꯫ ꯑꯅꯧꯕ ꯅꯣꯡꯅ ꯁꯪꯍꯜꯂꯁꯤ ꯅꯨꯡꯁꯤꯒꯤ ꯌꯦꯅꯤꯡ ꯃꯆꯨ ꯑꯃ꯫ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯗꯤ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯥꯏ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ꯫ ꯉꯛꯂꯨꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯀꯨꯏꯔꯛꯂꯦ ꯃꯥꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯂꯤꯜꯂꯛꯄ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯤꯞꯂꯤꯕ ꯃꯐꯝꯁꯤ ꯀꯗꯥꯏꯗꯅꯣ? ꯐꯃꯨꯡꯗꯤ ꯐꯃꯨꯡꯅꯤ ꯅꯍꯥꯟ ꯃꯈꯩꯒ ꯍꯥꯏꯔꯨꯔꯗꯤ ꯃꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯏꯪꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯅꯥꯛ ꯌꯦꯠꯇ ꯎꯄꯥꯜ ꯋꯥꯄꯥꯜ ꯅꯛꯅ ꯍꯧꯕꯒꯤ ꯁꯥꯍꯨꯝ ꯐꯥꯎꯔꯤ꯫ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯀꯣꯀꯤꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯀꯧꯖꯦꯡ ꯍꯔꯧꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯎꯔꯤ ꯃꯔꯛꯇꯨꯗ꯫ ꯃꯤꯀꯨꯞꯁꯤꯗ ꯈꯪꯂꯦ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗꯁꯨ ꯑꯣꯏꯔꯣꯏꯗꯧꯔꯤ ꯃꯔꯝꯗꯤ
ꯌꯨꯝ ꯑꯗꯨꯗ ꯑꯁꯤꯒꯨꯝꯕ ꯆꯥꯍꯨꯝ ꯐꯪꯗꯦ ꯁꯠꯀꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝ ꯐꯪꯗꯦ ꯃꯥꯂꯪ ꯆꯥꯍꯨꯝꯅ ꯍꯪꯒꯠ ꯍꯟꯗꯥ ꯄꯨꯔꯛꯂꯤꯕ ꯊꯥꯕꯜꯂꯩ ꯂꯩꯅꯝ ꯑꯗꯨꯅ ꯇꯥꯛꯂꯤ ꯑꯉꯟꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯈꯪꯂꯤ ꯂꯥꯏꯖ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯃꯌꯨꯝꯗꯅꯤ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇꯅꯤ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯒ ꯃꯊꯟꯗ ꯋꯥꯍꯪ ꯍꯪꯕꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯈꯟꯖꯤꯜꯂꯨꯗꯦ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯆꯥꯍꯨꯝ ꯐꯪꯂꯤꯕꯗꯣ ꯍꯧꯖꯤꯛꯇ ꯚꯥꯞ ꯑꯣꯏꯔꯛꯂꯤ ꯅꯨꯄꯤꯗꯣ ꯂꯣꯏꯅꯅ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯂꯒ ꯌꯦꯡꯂꯛꯏ ꯃꯀꯣꯛ ꯉꯥꯎꯕꯅ ꯃꯁꯤꯡ ꯃꯔꯥꯡ ꯇꯧꯔꯤ ꯍꯦꯛꯇ ꯇꯍꯥ ꯄꯥꯡꯗꯨꯅ ꯌꯦꯡꯂꯒ ꯃꯤꯁꯛꯇꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯃꯈꯨꯠꯇꯨꯁꯨ ꯗ꯭ꯔꯤꯞ ꯀꯥꯞꯂꯤ ꯃꯥꯜꯂꯤ ꯆꯩꯅꯥ ꯈꯔ ꯐꯥꯎꯔꯛꯂꯤ ꯃꯀꯣꯛ ꯉꯥꯎꯔꯤꯕꯗꯨ ꯁꯦꯝ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯉꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯀꯣꯔꯤꯗꯣꯔ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯊꯣꯡ ꯑꯗꯣ ꯏꯍꯥꯡ ꯍꯥꯡꯕꯅ ꯊꯥꯕꯜ ꯃꯉꯥꯜꯅ ꯀꯥ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯃꯈꯩ ꯌꯩꯔꯤ ꯈꯨꯠꯁꯦꯝꯒꯤ ꯃꯩꯉꯥꯜꯗꯤ ꯊꯥꯜꯂꯝꯗꯕꯅ ꯊꯥꯕꯜ ꯃꯉꯥꯜ ꯈꯛꯇ ꯉꯥꯜꯂꯤ ꯃꯐꯝ ꯑꯗꯣ ꯃꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯃꯉꯥꯜ ꯐꯪꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯒꯤ ꯁꯔꯨꯛ ꯑꯗꯨꯗꯤ ꯃꯉꯥꯜ ꯑꯗꯨꯅ ꯏꯉꯥꯟ ꯉꯥꯟꯅ ꯌꯩꯕꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯥꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤꯗꯣ ꯍꯥꯏꯒꯠꯇꯨꯅ ꯅꯥꯟꯅ ꯀꯛꯂꯤꯕ ꯁꯝꯂꯥꯡ ꯇꯔꯨ ꯄꯥꯡꯂꯤꯕ ꯄꯥꯈꯪꯒꯤ ꯃꯨꯔ ꯃꯤꯁꯅ ꯃꯃꯥꯏꯗꯣ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯂꯒ ꯂꯩꯈꯤꯕꯅ ꯅꯥꯆꯦꯞ ꯑꯗꯣ ꯈꯛꯇꯅꯤ ꯂꯥꯏꯖꯅ ꯎꯔꯤꯕ ꯅꯥꯆꯦꯞꯇꯒꯤ ꯌꯦꯡꯂꯐꯥꯎ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯈ꯭ꯔꯕ ꯃꯥꯏꯊꯣꯡꯅꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯗꯤ ꯋꯥꯈꯜ ꯃꯊꯧ ꯂꯦꯞꯂꯤ ꯋꯥꯈꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯃꯍꯨꯠ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯇꯧꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯟꯈꯠꯂꯛꯂꯤ ꯌꯦꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯛꯂꯤ ꯂꯣꯡꯅ ꯁꯥꯍꯨꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯈꯜ ꯑꯃꯗ ꯎꯡꯂꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯈꯠꯅ ꯇꯍꯥ ꯌꯦꯡꯊꯣꯔꯛꯂꯤ ꯃꯇꯧꯗꯨꯅ ꯂꯥꯏꯖꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯍꯜꯂꯤ ꯇꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯕꯨ ꯆꯤꯡꯅꯅ ꯀꯛꯉꯥꯎꯅꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯥꯟꯒꯨꯝ ꯏꯇꯥꯎ ꯇꯥꯎꯅ ꯇꯞꯅ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯃꯥ ꯈꯪꯗꯦ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯕ ꯍꯔꯥꯎꯕ ꯏꯍꯨꯜ ꯑꯃꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯅ ꯃꯤꯅꯣꯛ ꯑꯗꯣ ꯍꯦꯟꯅ ꯃꯅꯤꯡ ꯇꯝꯃꯛꯂꯤ ꯃꯃꯣꯟꯇ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛꯅ ꯃꯅꯤꯡ ꯇꯝꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯤꯅꯣꯛꯀꯤ ꯁꯛꯇꯝꯗꯣ ꯍꯣꯡꯉꯛꯂꯤ ꯎꯟꯁꯥ ꯃꯔꯣꯜꯅ ꯀꯨꯞꯂꯤꯕ ꯍꯛꯆꯥꯡꯒꯤ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯅꯨꯡꯗ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯁꯤ ꯐꯥꯎꯕ ꯆꯦꯈꯥꯏꯍꯟꯕ ꯉꯝꯕ ꯃꯤꯅꯣꯛ ꯑꯗꯣ ꯅꯣꯛꯂꯔꯤ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯌꯩꯕꯅ ꯁꯦꯡꯅ ꯎꯔꯤ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯔꯥꯁꯤ ꯍꯥꯞꯂꯤꯕ ꯇꯨꯝꯇꯛ ꯁꯥꯡꯇꯛ ꯍꯨꯌꯥ ꯑꯅꯤꯗꯣ ꯂꯥꯏꯖꯗꯤ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯔꯤ ꯃꯁꯥꯗꯨꯁꯨ ꯏꯁꯣꯟ ꯁꯣꯟꯕꯅ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯔꯕ꯭ꯔꯥ ꯈꯜꯂꯛꯏ ꯁꯛꯇꯝꯗꯨ ꯌꯦꯡꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯄ ꯎꯕꯗ ꯅꯥꯛꯇ ꯐꯝꯂꯤꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯇꯥꯊꯣꯠꯂꯕꯤ ꯈꯖꯥꯏꯗ ꯇꯞꯅ ꯄꯥꯏꯔꯛꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯈꯪꯂꯤ ꯋꯥꯈꯜꯗ ꯊꯣꯛꯄ ꯃꯃꯤ ꯅꯠꯇꯦ ꯃꯪꯂꯥꯟꯗ ꯎꯕ ꯁꯛꯇꯝ ꯅꯠꯇꯦ ꯅꯣꯛꯂꯔꯤ ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛꯁꯨ ꯐꯝꯂꯔꯤ ꯑꯃꯨꯛ ꯃꯅꯥꯛꯇ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯔꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯤ ꯑꯇꯦꯟꯕ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯈꯖꯥꯏ ꯑꯅꯤꯗꯣ ꯄꯤꯔꯥꯡꯗ ꯄꯨꯞꯂꯨꯞ ꯂꯨꯞꯂꯕꯅꯤ ꯁꯛꯇꯝꯇ ꯎꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕ ꯈꯣꯟꯖꯦꯜꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯇꯞꯅ ꯏꯪꯅ ꯅꯨꯡꯁꯤꯅ ꯇꯥꯈꯤꯗꯕ ꯀꯨꯏꯔꯕ ꯅꯨꯄꯥ ꯃꯥꯅ ꯃꯒꯨꯟ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯅꯨꯄꯤꯗꯤ ꯅꯥꯕ ꯌꯥꯗꯦ ꯃꯔꯝ ꯃꯣꯛꯑꯦ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯔꯨꯜ ꯊꯨꯒꯥꯏꯔꯝꯃꯤꯗꯦ ꯕꯣꯏꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯖꯅ ꯋꯥꯔꯧꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯥꯕꯨ ꯋꯥꯔꯧꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯤꯜꯃꯛꯅ ꯕꯣꯏꯗ ꯍꯥꯏꯔꯝꯕꯅꯤ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯙꯣꯜ ꯊꯤꯟꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯄꯔꯦꯡꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ ꯂꯥꯏꯖꯅ ꯊꯣꯛꯈ꯭ꯔꯕ ꯇꯨꯡ ꯑꯅꯤꯗꯣ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯅꯩ ꯃꯩꯔꯥꯕꯗꯤ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯁꯨꯛ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯂꯥꯏꯖꯅ ꯎꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯣ ꯂꯦꯞꯅꯤꯡꯂꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯤ
Boiso onsilaktuna Mairambada amuk yinglei. Tarang amada leplibado ngahak yinglamlaga laisana kanthokhlambagi laptakna taraga leiba nongmay ado changsilaga lawkhali. Yauriba maru aduga loinana bullet holder ado lawthoklaga tongan khaidoktuna leigi bes thamliba table machaduda thanamle. Mairambagi nakta changsilaklaga pambomduda makhutna pop tharaga hairei. Wari sase ai nanga wari yam sananingi. Hairiba wado tabra tadabra Mairamba sofa leiba domda chumjing changakhraga kitfam thakri. Makokto sophagi namyangduda nga tharanga mamit ushilanga tuminna leikri. Matongduda boy prabab changsilaklaga Mairambagi makhongda kausili sapui kanda. Wari sase harise nanna do tadrona loina khangdoklaga tumin leishin bayarui. Nang na ngang sa atok kafalise kaygino. Mairamba khumlakte adubo mamitudi tapna panglei. Chimbalduda I khazik thoklibado umada boy lasing khara amuk lawruduna Mairambada pirakli amadusu pisumdo suklaga tap lawi. Boy noklaga nanung kalladi chai khara chawa tare. Chakrona sakto yeningdre. Nokmin umi tawrama nupado chap lepkre. Makutta lasing pairanga chimalda tairiba ido tapna nanthokliba Mairambada munni yinglamlaga khungau pocketagi mathop naina thoplaba chi adu puthorakle. Irenzana chi do amu phaltokni hairanga table no da tapna thadarai. Si yengo atai sulai. Wahaidu da Mairamba chi do tapna lawkhatlanga yingi. Affidavit oirami sudegi mathakta thangatpa case amagi matangni. Bedana mihad adugi mari lainana sudebu murderer haiduna irima warolni. Adubo court yokidaba cheni kananasu khangkidaba cheni Mairambana munni yinglibadoda boyna makha tarai. Wafam simadi ai khangi mayek singdrabaso khara makhaidi khangi. Aduga hozu phawba aina gari wakhal khallanga leibano haibadudi nang hangakano. Madugi chedudi aina lawyer tanaraga singkiba cheni. Adubo aina asu khangdaba chi ama thingi. Masiso court yokiba chenati. Masina aisi ko yang mahole. Wahaiduda Mairamba boyda yam thuni yinglei. Mana yingni yingna boydo amukso pocketagi mathop thupa chema puthoroktuna pirakle. Makuttagi lauduna hangluba matamda maduna amo rape case adugi kunjogi mathakta thangkatpa case oirami. Mairambagi maithong aduna takli thokliba thodok khuding madi mayek singna khangi. Maram asina boy mayoknaba sofaduda phamtharaklaga langtakna nanglei. Madu kanana semlaga aikhoida leirambano haiba ikhangdi. Aduga kanana semlibano haibadudi maru oidaba wani. Adubu Mairamba aina khanglibadi thokliba mayam se kaino. Aingona walot kano khangdaba kanana khangdrabaso akhangba aidi mayek singna babtalo. Karigino aikhogi arsingsina sanaribuli lase. Upai leitre mikupto Atay kana oiramadi khangdi ude chenba yari. Adubo boyde mayek singdrabaso samlapa wari di khangbana loluba yaroi dori. Wafam ase khangbana Mairamba boyna khangdaba wari singado mayek singna lirakle. Kunjona sudebo karamna sizinnakiba. Matang asida sude amasong bedana matau karamna mari yetnaraga hatpa phawba ngamnakiba. Dandaraska karamna amuk yeknakiduna ngasi amana amabo manghanabo honarakpa khwaigi mathakta laisabo maning thokpagi maram aduso mayek singna hairare. Singla haijabatani ngasaidagi liriba warido mayek singni. Maramdi saklotpa misak adugi matangdi Mairambana lotli. Vom ado mama ibemana thambagi maongda hairibani. Makhoigi marakta saudaba amana sanaribali lila adugi matangdi Mairambana kachin amada phomjilaga thamkre. Mamabu ningsingluraga tarakhiba pido boyna yam thona taithoi. Phana oiduna so mahakna sudebu saubadi ngamlamde. Thamoidu omduna chaklabaso mafam amada sudegi awaba chaina adusu uri. Maramdi nupi amagi mafamda adugumlaba wari amadi norokka chap manabani. Loina na ningsinglai numittuda itha thazada Sudena mabu phone paihalaga mamaga aroibo oina wari sanahan kiba.
ꯕꯦꯗꯅꯥꯕꯨ ꯍꯥꯠꯂꯒꯦ ꯈꯜꯂꯕꯁꯨ ꯁꯨꯗꯦꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯂꯩꯕꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯁꯛꯇꯝ ꯎꯍꯟꯈꯤ꯫ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯍꯟꯈꯤ꯫ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯅꯣꯛꯐꯦꯠ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯕꯣꯏ ꯃꯃꯤꯠꯇꯣ ꯏꯆꯣꯠ ꯆꯣꯠꯅ ꯍꯥꯏꯔꯛꯏ, ꯆꯤꯝꯕꯥꯜꯗ ꯅꯣꯛꯃꯤ ꯇꯧꯔꯒ꯫ ꯑꯩꯈꯣꯏ ꯃꯥꯃꯣꯁꯤ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯦ꯫ ꯃꯩꯔꯤ ꯆꯨꯈꯠꯂꯝꯃꯒ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯤꯈꯤꯕ ꯌꯥꯕ꯭ꯔꯥ? ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯗ ꯃꯥꯕꯨ ꯍꯥꯠꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯩꯔꯥꯕ? ꯑꯩꯈꯣꯏ ꯃꯥꯃꯣꯕꯨ ꯍꯥꯠꯇꯣꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯂꯒ ꯊꯝꯃꯝꯕ ꯃꯤꯁꯛꯇꯣ ꯅꯪ ꯈꯪꯕ꯭ꯔꯥ? ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯃꯩꯔꯥꯕꯗ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯂꯩꯔꯒ ꯍꯥꯏꯗꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯈꯨꯝꯕꯗꯤ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯕꯣꯏꯗꯤ ꯃꯩꯔꯥꯕꯗ ꯌꯦꯡꯂꯤ꯫ ꯄꯥꯎꯈꯨꯝ ꯉꯥꯏꯕ ꯑꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯍꯥꯛ꯫ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯈꯪꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯒ꯭ꯔꯤ ꯇꯛꯁꯤꯜꯂꯛꯄꯅ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯣꯠꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯃꯩꯔꯥꯕ ꯆꯤꯝꯕꯥꯜꯗꯣ ꯍꯦꯛ ꯀꯥꯡꯂꯛꯄꯒ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯌꯥꯝꯕꯨꯡ, ꯅꯪ ꯀꯗꯥꯏ ꯂꯩꯒꯦ ꯌꯥꯝꯕꯨꯡ?